ꯂꯤꯟꯊꯣꯏ ꯉꯥꯟꯕꯤꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕ ꯈꯟꯅꯔꯒꯅꯤ ꯑꯃꯗꯤ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯄꯥꯡꯊꯣꯛꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯧꯃꯤ ꯑꯌꯥꯝꯕꯗꯤ ꯁꯔꯥꯛ ꯁꯥꯔꯦ, ꯂꯩꯉꯥꯛꯅ ꯀꯔꯤꯒꯤꯗꯃꯛꯇ ꯕꯐꯔ ꯖꯣꯟ ꯊꯝꯂꯤꯕꯅꯣ? ꯂꯧꯃꯤꯁꯤꯡ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯗꯒꯤ ꯀꯟꯕ ꯆꯪꯂꯨꯕꯗ ꯗ꯭ꯔꯒ ꯌꯥꯎꯔꯝꯕꯗꯒꯤ ꯐꯥꯔꯦ ꯍꯥꯏꯔꯤ꯫ IDPꯁꯤꯡꯅ ꯒꯕꯔꯅꯔꯗ ꯄꯤꯁꯤꯟꯈꯤꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯗꯤꯃꯥꯟꯗꯁꯤꯡ ꯌꯥꯎꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨ ꯊꯕꯛꯇ ꯑꯣꯟꯊꯣꯛꯇ꯭ꯔꯕꯗꯤ ꯍꯦꯟꯅ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯅꯣꯡꯃꯩ ꯀꯥꯞꯅꯕ ꯂꯥꯜ ꯍꯥꯏꯕꯁꯤ ꯀꯅꯥꯁꯨ ꯄꯥꯝꯕ ꯅꯠꯇꯦ, ꯄꯨꯝꯅꯃꯛ ꯃꯐꯝ ꯃꯇꯝ ꯃꯔꯝꯅ ꯄꯨꯔꯛꯈꯤꯕ ꯉꯥꯛꯇꯅꯤ ꯍꯥꯏꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯟꯒꯤ ꯂꯨꯆꯤꯡ ꯄꯨꯔꯦꯟ ꯑꯣꯏꯔꯤꯕ ꯀꯣꯔꯧꯉꯥꯟꯕ ꯈꯨꯃꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯁꯨꯒꯨꯅꯨꯒꯤ ꯑꯌꯥꯝꯕ ꯂꯧꯐꯝꯁꯤꯡ ꯂꯧ ꯄꯥꯟꯕ ꯍꯧꯈ꯭ꯔꯕꯁꯨ ꯁꯨꯒꯨꯅꯨ ꯅꯄꯥꯛꯀꯤ ꯂꯧ ꯄꯔꯤ 250 ꯔꯣꯝꯗꯤ ꯂꯧ ꯎꯕ ꯆꯪꯕ ꯉꯝꯗꯅ ꯂꯩꯔꯤ ꯍꯥꯏꯔꯤ꯫ ꯑꯃꯨꯛꯇ ꯏꯟꯖꯤꯟ ꯑꯅꯤ ꯐꯦꯟ ꯑꯣꯏꯕꯗꯒꯤ ꯑꯍꯃꯗꯕꯥꯗꯀꯤ ꯏꯌꯥꯔ ꯏꯟꯗꯤꯌꯥ ꯄ꯭ꯂꯦꯟ ꯀꯥꯏꯈꯤꯕꯁꯤ ꯀꯅꯥꯒꯨꯝꯕ ꯈꯔꯒꯤ ꯂꯥꯜꯂꯣꯡꯂ ꯆꯤꯡꯅꯔꯛꯂꯦ꯫ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯟꯒꯤ ꯄꯥꯏꯂꯣꯠ ꯄ꯭ꯔꯤꯟꯁ ꯅꯥꯎꯅ ꯃꯍꯥꯛꯀꯤ ꯐꯦꯁꯕꯨꯛꯇ ꯁꯨꯝꯅ ꯄꯣꯁꯠ ꯇꯧꯔꯛꯂꯤ ꯃꯗꯨꯗꯤ ꯀꯦꯗꯨꯅ ꯃꯥꯏ ꯐꯖꯅꯕ ꯀꯥꯂꯦꯟꯗ ꯖꯣꯀꯤꯡ ꯂꯤꯠꯂꯒ ꯀꯨꯆꯨ ꯁꯦꯝꯗꯨꯅ ꯐꯤꯂꯝ ꯑꯦꯜꯕꯝ ꯈꯔ ꯀꯨꯝꯗꯨꯅ ꯂꯩꯖꯔꯝꯕ ꯑꯩꯁꯦ ꯅꯣꯏꯅ ꯂꯧꯒꯗꯕ ꯊꯧꯗꯥꯡꯗꯣ ꯂꯧꯔꯛꯇꯕꯗꯩ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯂꯛꯇꯕꯗꯩ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏ ꯉꯁꯤ ꯁꯤꯒꯤ ꯐꯤꯚꯝꯗ ꯌꯧꯈ꯭ꯔꯤꯕꯁꯤ, ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯩꯈꯣꯏꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯦꯟꯇꯦꯜꯂꯤ ꯍꯔꯥꯁꯃꯦꯟ ꯁꯨꯝ ꯇꯧꯕꯁꯤꯗꯤ ꯋꯥꯈꯜ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯌꯥꯝ ꯈꯜꯂꯛꯏꯀꯣ, ꯄꯨꯟꯁꯤꯁꯦ ꯀꯩꯗꯧꯔꯨꯗꯣꯏꯅꯣ ꯈꯜꯂꯛꯏꯀꯣ ꯍꯥꯏꯅ ꯑꯁꯨꯝꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯁꯨꯒꯨꯅꯨ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇꯨꯑꯦꯟꯁꯤꯗ ꯂꯧ ꯎꯕꯗ ꯀꯤꯕ ꯂꯧꯕꯨꯛ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ, ꯂꯧ ꯂꯣꯏꯅ ꯄꯥꯜꯂꯦ ꯍꯥꯏꯅ MLA ꯔꯟꯖꯤꯠꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫